Ngasisu channel asina mayamgi mafamda asengba thokiba crime story amamuk puduna lakjari. Wari asidi luhonglaba matungda nupa nupi anigi marakta aronba mari thamlakpadagi thokiba thodok amani. Wari asi mayamna title pabadagi kharabudi khangbiramlagani adubu loiba phawba tabiduna matau karamna thokibano haibadu khangminnasi. Wari asigi maru oiba miyoi singdi Rajesh Gulati amasung Anupama Gulati ni. Thodok asi 2010 da Dehradunda thokiba thodok amani. Rajesh asi Dehradunda pokpani aduga 12 loraga mahak Delhi da computer science da degree tawraba matungda software engineer ama oirami. Mahakna Delhi da larik tamlingai matamda Anupama kaubi nupi ama khangnarami. Ahanbadadi makhoi ani marup oina loinarambani adubu nungsinaraktuna imung manungda khanghalaba matung 1999 da yamna chawna luhonglami. Luhonglaba matungda Rajesh USA da laiba achauba company amada thabak phanglami aduna Anupamaga makhoi ani USA da chattuna thabak adu tawduna nungaina leirami. Company achauba oibana tolop yamna chawna chaduna mayum amasu leirami adubu Rajesh na nungtiki thabak chatkibana Anupama mayumda mathanda laihauki aduna Anupama na Rajesh ta mahaksu thabak ama tauge mayumda sum laibase boring chure haina hairami adubu Rajesh na Anupama da makhoigi visa da couple ama khakna thabak taugadabani aduna madi thabak tauba yaroi haina hairami. Asi haibadagi Anupama matam kharadi tuminna thabak taubagi matangda wa amata haidana lairami adubu amuk khara lairaga Anupama na Rajesh ta magi thabak thinaba amuk takpa horami. Asuna taubadagi makhoi anigi marakta khatna chainaba khara toina thoklami adubu 2005 ta makhoi anigi relation asi close oisanaba family plan tauba haurasi haina yanaduna 2006 ta Anupama na twins nupa amaga nupi amaga poklami. Masigi choice asina matam kharadi makhoi ani haraurami adubu makhoigi harauba nungaiba adu kuina chatlamde. 2008 swai da amuk Rajesh magi thabak adu tatkhirami. Matam kharadi makhoi Rajesh ki saving kharana chalaiduna leirami adubu yaraktabana makhoigi USA gi mayum adu yontholamduna India da halaktuna Dehradun da laiba mama mapa gi mayumda Rajesh macha aniga Anupamaga makhoi punna amuk leirami aduga Dehradun gi Govinkar kauba koloni amada amuk flat ama lauduna makhoi mari amuk tongana leirami. Matam asida Rajesh Mahakki thabak amasu thirami aduga Kolkata da company achauba amada amuk thabak ama phanglami. Mahakki matu macha Dehradunda thamlamduna Rajesh Kolkata da Mahakki thabak anauba adugi chatlami. Mahakki thabak aduna maram oiraga Rajesh Dehradunda matu macha gi manakta toina chattuna loinaba laiminabagi matam phanglamde asunna taubadagi Anupamaga makhoi ani phone da toina khatnaba marai taunaba haurami. Makhoi toina khatnaba marai taunaba haurakpadagi yanaraktaduna family court ta yaunaduna court na Rajesh ta tha khudingi Anupamada lupa 15,000 pigadabani haina yanarami. Makhoi anigi marakta yamna thina khatna chainarabasu macha anigi khanduna divorce tawdabida mutual understanding ama puraktuna family court ta yanakhibani. Adubu 17 October 2010 da Anupama Gulati haibadi Rajesh Gulati gi nupi asi khanghaudana Dehradundagi mangkhirami. Rajesh na magi nupi mangkhare haibagi police tasu report tawramkhite aduga thisu thiramkhite. Anupama mangkhraba matungda makhoigi macha anina nungai tawduna Rajesh ta mama kadaida chatkrage haina kaplami aduda Rajesh na Delhi da haibadi Anupama gi mapamda chatki laklani haiduna macha ani dubu themlami. Adubu asengbadi Anupama Delhi da chatkiba natte. Anupamagi mama mapana call tawrakpadasu Rajesh na paiduna Anupama thabak chathoki haina toina khumlami.
ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯛꯇꯕ ꯑꯁꯤꯅ ꯑꯅꯨꯄꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯄꯥꯈꯠꯄ ꯄꯣꯛꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯔꯥꯖꯦꯁꯇ ꯑꯅꯨꯄꯃꯥꯗꯨ ꯑꯁꯦꯡꯕ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯈꯠꯅꯕꯗꯒꯤ ꯁꯥꯎꯅꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯁꯥꯎꯕ ꯐꯔꯒ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯀꯣꯜ ꯇꯧꯍꯜꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯄꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯥꯖꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯈꯠꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯁꯥꯎꯕ ꯐꯔꯒ ꯍꯟꯖꯔꯛꯁꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯃ ꯃꯈꯥꯏ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯛꯇꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯁꯨꯖꯟ ꯀꯨꯃꯥꯔ ꯄ꯭ꯔꯙꯥꯟꯗ ꯗꯦꯍꯔꯥꯗꯨꯟꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯣ ꯍꯥꯏꯅ ꯊꯥꯔꯛꯈꯤ꯫ ꯑꯅꯨꯄꯃꯥ ꯑꯁꯤ ꯅꯨꯃꯤꯠ 58ꯅꯤ ꯍꯦꯟꯅ ꯊꯤꯕ ꯐꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯁꯨꯖꯟ ꯀꯨꯃꯥꯔꯅ ꯑꯅꯨꯄꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯃꯤ ꯃꯇꯝꯗꯨ 2010ꯒꯤ ꯗꯤꯁꯦꯝꯕꯔꯗꯅꯤ꯫ ꯑꯗꯨꯒ ꯃꯕꯥꯏ ꯔꯥꯖꯦꯁꯇ ꯃꯆꯦꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗ ꯋꯥ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨ ꯁꯨꯖꯟ ꯀꯨꯃꯥꯔꯅ ꯆꯤꯡꯅꯕ ꯄꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯦꯁꯅ ꯆꯪꯍꯜꯂꯝꯗꯦ꯫ ꯁꯨꯖꯟ ꯀꯨꯃꯥꯔꯅ ꯌꯨꯝ ꯑꯗꯨꯗ ꯀꯩꯅꯣꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯆꯤꯡꯅꯗꯨꯅ ꯈꯨꯗꯛꯇ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯔꯥꯖꯦꯁꯅ ꯔꯦꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯁꯔꯆ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯔꯨꯝ ꯑꯃꯗ ꯗꯤꯞ ꯐ꯭ꯔꯤꯖꯔ ꯑꯃ ꯂꯩꯔꯝꯕꯗꯨ ꯄꯨꯂꯤꯁꯅ ꯎꯔꯗꯨꯅ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯗꯤꯞ ꯐ꯭ꯔꯤꯖꯔ ꯑꯁꯤꯗꯤ ꯗꯨꯀꯥꯟꯒꯨꯝꯕ ꯁ꯭ꯇꯣꯔ ꯑꯆꯧꯕꯗ ꯊꯝꯅꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯕꯅꯤ, ꯌꯨꯝꯗꯗꯤ ꯆꯨꯝꯅꯒꯤ ꯔꯤꯒꯨꯂꯔ ꯐ꯭ꯔꯤꯖ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯖꯦꯁꯅ ꯗꯤꯞ ꯐ꯭ꯔꯤꯖꯔ ꯑꯁꯤ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯤꯞ ꯐ꯭ꯔꯤꯖꯔ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯑꯃꯨꯕ ꯈꯔ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯂꯤꯊꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯅꯨꯡꯒꯨꯝꯅ ꯂꯣꯏꯅ ꯀꯟꯖꯟꯅ ꯑꯥꯏꯁ ꯑꯣꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯕꯦꯒꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯑꯥꯏꯁꯁꯤꯡꯗꯨ ꯃꯍꯤ ꯂꯥꯡꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗꯗꯤ ꯕꯦꯒꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯃꯇꯨꯞ-ꯃꯇꯨꯞ ꯀꯛꯇꯨꯅ ꯌꯥꯎꯔꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯃꯇꯨꯞ 60 ꯍꯦꯟꯅ ꯀꯛꯇꯨꯅ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯞꯂꯝꯂꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯄꯣꯂꯤꯊꯤꯟ ꯕꯦꯒꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯖ ꯇꯧꯗꯨꯅ ꯏꯚꯤꯗꯦꯟꯁꯁꯤꯡꯁꯨ ꯂꯣꯏꯅ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯨꯞ-ꯃꯇꯨꯞ ꯀꯛꯂꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯈꯨꯗꯛꯇ ꯔꯥꯖꯦꯁ ꯒꯨꯂꯥꯇꯤ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯀꯣꯏꯁꯟ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯦꯁ ꯒꯨꯂꯥꯇꯤꯅ ꯍꯥꯏꯔꯛꯈꯤꯕ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ 1999ꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ USAꯗ ꯂꯩꯕ ꯃꯇꯝꯗ ꯑꯅꯨꯄꯃꯥꯅ ꯔꯥꯖꯦꯁꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯝꯕꯗꯒꯤ ꯑꯅꯨꯄꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯣꯛꯂꯕ ꯃꯇꯝꯗꯗꯤ ꯑꯅꯨꯄꯃꯥ ꯔꯥꯖꯦꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕꯗꯨꯁꯨ ꯇꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯊꯕꯛ ꯇꯠꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯅꯨꯄꯃꯥꯁꯤ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯔꯥꯖꯦꯁꯅ ꯐꯥꯈꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯠꯂꯛꯇꯗꯨꯅ ꯔꯥꯖꯦꯁ ꯀꯣꯜꯀꯇꯥꯗ ꯊꯕꯛꯀꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡꯗꯨ ꯁꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯕ, ꯍꯥꯏꯕꯗꯤ ꯌꯨ ꯊꯛꯂꯒ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯦꯁꯀ ꯅꯨꯄꯤꯗꯨꯒ ꯃꯔꯛꯇ ꯑꯦꯝꯄꯦꯊꯤ ꯄꯣꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯇꯦꯝꯄꯜ ꯑꯃꯗ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯨꯄꯃꯥꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅꯗꯤ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕꯅꯤ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯄꯃꯥꯕꯨ ꯊꯦꯝꯂꯝꯗꯨꯅ ꯊꯥꯖꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯦꯁꯅ ꯑꯅꯨꯄꯃꯥꯕꯨ ꯊꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯀꯣꯔꯠꯇ ꯌꯥꯅꯈꯤꯕ, ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯤꯁꯤꯡ 25 ꯄꯤꯒꯗꯕ ꯑꯗꯨ ꯄꯤꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯔꯝꯃꯤ꯫
17 October 2010da Rajesh Dehradunda chattuna Anupamaga yam thina khatnarami. Rajeshna Anupamada khupakna thaduna phubadagi Anupama phamungda makok esanduna taduna leiringaida Rajeshna monna namduna hathkhibani. Aduga machasingduna school halaklaga khangkhiba tare haiduna Rajeshna Anupamagi hakchang adu bathroomda lock tawduna thamlami. Machasing aduna halaklaga hangbada Delhida khudakta athuba amagi kaurakpadagi chatkhibani haina khumlambani. Aduga bajar chattuna deep freezerga electric chainsaw polythene bag kharaga leiduna macha aniduna school chatkringaida electric chainsaw aduna Anupamagi hakchang adu matup 100 hena kaktuna polythene bag ta hapaga deep freezer aduda hapchalaga thamduna jangalda chattuna mi leitaba tanja yengaga khara langthokhibani haina hairami. Aduga mahakna Anupamagi email sizinaduna mamanabi singasu Anupama saduna phaunarami hainasu police hairami. Rajeshna mahakna Anupamagi hakchang pat khara langthokhiba mafam adu police taktuna police matam changna thiduna phangami. Rajesh jailda leiraba matung court na macha anidu madau mabokta yoknaba ayaba pirami. Adubu Rajesh ki mapana angang anidu yokpa pamlamde. Aduga court na Mahakki request adu reject tawkhirami. Case asigi trial asi yamna kuina chathaduna 2017 da Rajesh pu mapunchi chuppa jailda leiba aduga fine oina $1,50,000 thiba haina court na order thokhi. Masini aronba mari thamduna Mahakki Nupibu Hattoktuna karisu khangjadriba macha anibu mama mapa kainabagi awaba nanghankhiba sagi wakhal chelaba Rajesh Gulatigi wari. Asigumba asengba thokhiba crime story tanabagi channel asibu nuksibiduna subscribe toksinbiramu aduga notification on tawbiramu.